ꯅꯪ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥ ꯅꯨꯄꯤꯒ ꯈꯪꯉꯕꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖꯅꯦ꯫ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯈꯪꯗꯤ ꯈꯪꯉꯕ? ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯁꯔꯄ꯭ꯔꯥꯏꯖꯅꯦ꯫ ꯃꯃꯤꯡ ꯐꯖꯕ ꯆꯥꯟꯅꯗ꯭ꯔꯒꯁꯨ ꯃꯃꯤꯡ ꯐꯖꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯑꯁꯥꯡꯕꯗ ꯅꯠꯇꯕ ꯑꯇꯦꯟꯕꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯒ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯃꯃꯤꯡꯗꯨ ꯐꯖꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯛꯀꯤ ꯋꯤꯟꯅꯔꯁꯨ ꯇꯧꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯣꯃꯦꯟꯗ ꯃꯃꯤꯡ ꯐꯖꯕ ꯔꯤꯌꯥꯟ, ꯔꯤꯌꯥꯟ, ꯁꯤ ꯕꯟꯗꯜ ꯑꯃꯔꯣ? ꯑꯃꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯅꯤ, ꯑꯗꯣ ꯀꯥꯏꯗꯕꯤ ꯑꯃ ꯍꯥꯞꯄꯁꯨ ꯍꯥꯞꯄ꯫ ꯀꯔꯤ ꯃꯇꯥꯡ ꯌꯧꯁꯤꯟꯈ꯭ꯔꯦ? ꯍꯥꯞꯆꯤꯟꯗꯧꯇ ꯉꯥꯏꯔꯦ, ꯂꯣꯏ ꯂꯣꯏꯔꯦ꯫ ꯍꯥꯞꯆꯤꯟꯕ ꯍꯥꯏꯁꯦ ꯀꯩꯅꯣ? ꯕꯦꯛꯇ ꯍꯥꯞꯇꯧꯇ ꯉꯥꯏꯔꯦ꯫ ꯀꯥꯏ ꯆꯠꯇꯣꯏꯒꯦ? ꯃꯇꯝ ꯂꯥꯛꯑꯦ, ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯅ꯭ꯌꯨ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯋꯦꯜꯀꯝ ꯇꯧꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥ ꯅꯨꯄꯤꯒ ꯈꯪꯉꯕꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖꯅꯦ꯫ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯈꯪꯗꯤ ꯈꯪꯉꯕ? ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯁꯔꯄ꯭ꯔꯥꯏꯖꯅꯦ꯫ ꯑꯗꯨꯒꯤ ꯊꯥꯏꯅ ꯕ꯭ꯂꯣꯛ ꯑꯃ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯁꯦꯝꯒꯦ꯫ ꯈꯪꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯤꯁꯦ ꯌꯥꯝꯃꯟꯒꯅꯤꯌꯦ, ꯁꯤ ꯀꯩꯅꯣ ꯍꯥꯞ ꯈꯛꯇꯪ ꯄꯨꯔꯁꯦ꯫ ꯀꯩꯅꯣ ꯇꯧꯋꯦ, ꯁꯤ ꯍꯥꯞꯄꯗ ꯂꯣꯏ ꯊꯟꯈ꯭ꯔꯅꯤ ꯑꯗꯨꯗꯤ꯫ ꯌꯦꯡꯁꯤ꯫ ꯃꯣꯏꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ, ꯐꯤꯔꯣꯜ ꯌꯥꯝ ꯀꯟꯅ ꯄꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯉꯥꯡꯒꯤ ꯑꯥꯎꯠꯐꯤꯠ 2-3 ꯑꯃ ꯍꯥꯞꯄꯒ, ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜ ꯗꯤꯆꯥꯔꯖ ꯇꯧꯕ ꯑꯥꯎꯠꯐꯤꯠ ꯑꯃꯃꯝꯒ, ꯑꯗꯣ ꯑꯗꯨꯝ ꯃꯉꯥꯏ꯫ ꯑꯗꯒꯤ ꯗꯥꯏꯄꯔꯁꯤꯃ ꯃꯣꯏ ꯁꯄ꯭ꯂꯥꯏ ꯄꯤꯕꯁꯨ ꯌꯥꯎꯋꯤ, ꯄꯤꯗꯕꯁꯨ ꯌꯥꯎꯋꯦ, ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯝ ꯄꯨꯁꯤꯜꯂꯅꯤ꯫ ꯁꯤꯁꯤꯁꯨ ꯑꯃꯈꯛꯇꯪ ꯅꯪ ꯁꯤꯖꯔ ꯂꯩꯇ꯭ꯔꯕ? ꯁꯤ ꯍꯥꯡꯉꯅꯤ꯫ ꯁꯤꯁꯤꯁꯨ ꯑꯃꯈꯛꯇꯪ ꯄꯨꯅꯤ, ꯁꯤ ꯊꯅꯝꯗꯣꯏꯅꯤ꯫ ꯀꯩꯅꯣ ꯑꯗꯨꯅ ꯋꯥꯏꯄꯔ ꯍꯥꯏꯗꯨꯔꯣ? ꯁꯤ ꯋꯥꯏꯄꯔꯅꯦ, ꯋꯥꯏꯄꯔ ꯑꯃ ꯍꯥꯞꯈ꯭ꯔꯅꯤ꯫ ꯁꯤꯅ ꯕꯦꯕꯤꯒꯤ ꯗꯥꯏꯄꯔ ꯀ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ, ꯗꯥꯏꯄꯔ ꯀ꯭ꯔꯤꯝꯅꯦ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯣꯗꯤ ꯂꯣꯁꯟ ꯀꯩꯅꯣꯅꯦ, ꯁꯝꯄꯨ ꯕꯣꯗꯤ ꯂꯣꯁꯟꯁꯦ ꯑꯩ ꯄꯨꯗ꯭ꯔꯃꯛꯁꯨ ꯌꯥꯏꯌꯦ꯫ ꯄꯨꯁꯤꯔ ꯄꯨꯔꯣꯏꯁꯤꯔ ꯋꯥꯈꯜ ꯈꯜ ꯂꯩꯔꯦ, ꯆꯥꯎꯕꯁꯤꯗꯁꯨ꯫ ꯆꯥꯎꯃꯟꯈ꯭ꯔꯦꯗ ꯑꯗꯣ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯒ ꯁꯤꯗꯗꯤ ꯄꯣꯛꯄ ꯀꯩꯅꯣ ꯇꯧꯋꯦ, ꯄꯣꯛꯄ ꯅꯨꯃꯤꯠ ꯇꯔꯥ ꯑꯩ ꯀꯥꯎꯔꯦ, ꯅꯣꯡꯉꯥꯜꯂꯒ ꯗꯤꯆꯥꯔꯖ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯗꯤꯆꯥꯔꯖ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯃꯣꯏ ꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯔꯨꯖꯊꯣꯛꯑꯦ꯫ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯁꯝꯄꯨ ꯀꯔꯤ ꯁꯝꯆꯦꯠ ꯅꯨꯡꯆꯦꯠ ꯑꯗꯨꯝ ꯄꯨꯔꯒ, ꯏꯁꯤꯡ ꯑꯁꯥꯕ ꯀꯩꯀꯩ ꯄꯨꯔꯒ ꯂꯣꯏ ꯂꯥꯛꯑꯦ꯫ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯍꯥꯞꯁꯤꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯅꯦ, ꯑꯗꯨ ꯆꯥꯎꯃꯟꯈ꯭ꯔꯦꯗ ꯆꯥꯎꯃꯟꯕꯁꯤꯗ ꯋꯥꯈꯜ ꯈꯜ ꯂꯩꯔꯦ꯫ ꯆꯥꯎꯕꯁꯤꯗ ꯍꯥꯞꯄꯁꯤꯔꯥ ꯍꯥꯞꯄꯣꯏꯁꯤꯔꯥ ꯍꯥꯏꯅ, ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯣꯠ ꯑꯃꯃꯝ ꯑꯗꯨꯝ ꯍꯥꯞꯄꯅꯦ꯫ ꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯞꯄꯔꯣꯏ, ꯁꯤ ꯂꯩꯔꯦ꯫ ꯑꯗꯨꯒ ꯁꯤꯅ ꯕꯦꯕꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯂꯩꯔꯦ꯫ ꯐꯤꯔꯣꯟꯁꯦ ꯀꯩꯅꯣ ꯇꯧꯔ ꯆꯟꯗ꯭ꯔꯦ, ꯌꯥꯝ ꯀꯟꯅ ꯐꯤꯔꯣꯟ ꯀꯩꯅꯣ ꯇꯧꯕ ꯄꯨꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯁꯤ꯫ ꯍꯜꯂꯣ ꯑꯩꯗꯤ ꯍꯦꯜꯂꯣ꯫ ꯃꯣꯏ ꯁꯤꯗꯗꯤ ꯍꯤꯊꯥꯛꯀꯁꯦ ꯌꯣꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯏꯁꯨ ꯑꯩ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯁꯤꯁꯦ ꯑꯉꯥꯡ ꯐꯤꯔꯣꯟꯁꯤꯁꯨ ꯌꯥꯝꯃꯦ, ꯑꯗꯣ ꯑꯣꯏꯁꯨ ꯁꯥꯏꯖꯁꯤ ꯃꯥꯟꯅꯗꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ꯫ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯗꯣ, ꯍꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯩꯅꯣꯅꯦ, ꯑꯃ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯣ꯫ ꯍꯥꯞꯄꯤꯅꯦꯗ ꯑꯗꯨꯝ, ꯑꯇꯩ ꯂꯣꯏꯔꯦꯗ ꯁꯤꯅ ꯄꯦꯛꯀꯤꯡ ꯇꯧꯕ꯫
ꯁꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯩ ꯐꯨꯔꯤꯠ ꯃꯆꯥꯅꯦ ꯁꯤꯅ ꯐ꯭ꯂꯣꯔꯦꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁ ꯅꯣꯡ ꯑꯗꯒꯤ ꯃꯣꯏꯆꯔꯥꯏꯖꯔ ꯀꯩꯀꯩ ꯈꯔ ꯍꯥꯞꯄꯦ ꯑꯩꯅ ꯑꯗꯨꯒ ꯁꯤꯅ ꯇꯨꯄꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯄꯦꯛꯀꯤꯡ ꯇꯧꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯌꯦꯡ ꯅꯪꯒꯤ ꯕ꯭ꯂꯥꯡꯀꯦꯠꯅꯤ ꯀꯩꯅꯣꯗ ꯏꯪꯂꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯣ ꯁꯤꯗꯗꯤ ꯍꯤꯇꯔ ꯊꯥꯕꯅꯤꯅ ꯕ꯭ꯂꯥꯡꯀꯦꯠ ꯊꯥꯕ ꯀꯩꯀꯩꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯁꯤ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯄ꯭ꯔꯦ ꯁꯤꯁꯤꯗ ꯍꯥꯞꯄꯁꯦ ꯗꯥꯏꯄꯔꯁꯦ ꯇꯪꯈꯥꯏ ꯑꯃꯇꯪ ꯂꯧꯊꯣꯛꯑ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯁꯦ ꯕ꯭ꯂꯥꯡꯀꯦꯠ ꯁꯤ ꯍꯥꯞꯄꯒꯦ ꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯤ ꯈꯥꯎꯁꯤꯃꯒ ꯂꯣꯏꯔꯦ ꯁꯤꯃꯒ ꯍꯌꯦꯡ ꯑꯆꯥ ꯑꯊꯛ ꯀꯔꯤ ꯈꯔ ꯏꯁꯤꯡ ꯕꯣꯇꯜ ꯀꯩꯀꯩ ꯑꯆꯥ ꯑꯊꯛ ꯀꯩꯀꯩ ꯈꯔ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯅ ꯂꯣꯏꯔꯦ ꯁꯤ ꯗꯥꯏꯄꯔꯁꯤ ꯇꯪꯈꯥꯏ ꯑꯝꯇ ꯇꯧꯔꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯄꯦꯛꯀꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏꯁꯤꯗꯗꯤ ꯗꯣꯀꯨꯃꯦꯟ ꯀꯩꯀꯩ ꯀꯔꯤꯝ ꯄꯨꯔꯒ ꯆꯠꯇꯕ ꯈꯣꯠꯇꯕ ꯂꯩꯇꯦ ꯑꯩ ꯅꯍꯥꯟ ꯄ꯭ꯔꯤꯟꯇꯦꯠ ꯔꯦꯀꯣꯔꯠ ꯑꯃꯈꯛꯇꯪ ꯑꯗꯨ ꯈꯛꯇꯪ ꯍꯦꯜꯊ ꯀꯥꯔꯠꯀ ꯄꯨꯔꯒ ꯆꯠꯀꯅꯤ ꯑꯇꯩ ꯀꯔꯤꯝꯇ ꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯣꯏꯗꯦ ꯁꯤꯗꯗꯤ ꯁꯤꯅꯤ ꯄꯦꯛꯀꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤ ꯉꯥꯛꯇꯅꯤꯗ ꯄꯣꯠ ꯈꯟꯕꯨ ꯈꯜꯂ ꯂꯣꯏꯔꯗꯤ ꯕꯦꯕꯤ ꯃꯃꯤꯡꯗꯤ ꯕꯦꯕꯤ ꯃꯃꯤꯡꯁꯦ ꯕꯦꯕꯤ ꯃꯃꯤꯡ ꯀꯟꯅ ꯈꯜꯂꯤꯌꯦ ꯑꯗꯨꯅ ꯕꯦꯕꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝꯗ ꯑꯣꯏꯅ ꯄꯤꯊꯣꯛꯑꯁꯤꯔꯥ ꯈꯪꯗ꯭ꯔꯦ ꯕꯦꯕꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝꯗ ꯑꯣꯏꯅ ꯄꯤꯊꯣꯛꯄꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤ ꯂꯣꯏꯔꯦ ꯑꯁꯤ ꯇꯪꯈꯥꯏꯇꯪ ꯇꯧꯔꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯆꯦꯀꯠꯁꯦ ꯊꯨꯒꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯁꯤ ꯍꯥꯞꯄꯔꯣꯏ ꯁꯤꯗꯤ ꯂꯨꯝꯃꯤ ꯂꯨꯝꯕ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯄꯣꯔꯛꯄꯅꯦ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯃꯆꯥ ꯑꯃꯃꯝ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯂꯨꯖꯕꯤꯕꯅꯤ ꯁꯝꯄꯨ ꯁꯤꯇꯪ ꯄꯨꯔꯁꯨ ꯌꯥꯏ ꯂꯣꯁꯟꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯁꯤꯅꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯋꯤꯟꯇꯔꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯀꯦꯅꯗꯥꯁꯦ ꯑꯗꯣ ꯁ꯭ꯅꯣꯗꯤ ꯇꯥꯈꯤꯗꯧꯗꯤ ꯃꯥꯟꯗꯦ ꯗꯦꯂꯤꯚꯔꯤ ꯃꯇꯝ ꯐꯥꯎꯁꯦ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯍꯟꯗꯛꯇꯤ ꯁ꯭ꯅꯣꯁꯤꯁꯨ ꯈꯔ ꯉꯟꯅ ꯇꯥꯅꯤꯗꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯦꯛꯀꯤꯡ ꯑꯃ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯄꯦꯛꯀꯤꯡ ꯀꯩꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗꯗꯤ ꯐꯤꯔꯣꯜ ꯑꯊꯥ ꯑꯊꯥꯕ ꯋꯤꯟꯇꯔꯅꯤꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯆꯧ ꯑꯆꯧ ꯄꯨꯔꯒ ꯁꯦꯕꯥꯒꯤꯁꯨ ꯀꯩꯅꯣꯒꯤꯁꯨ ꯑꯅꯥꯕꯒꯤ ꯑꯣꯏꯔꯁꯨ ꯄꯨꯔ ꯆꯠꯄꯗꯣ ꯁꯤꯗ ꯑꯗꯨꯒꯤ ꯄꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯤꯗ ꯃꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯃꯈꯛꯇꯪ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯏ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ ꯑꯃꯁꯤꯐꯥꯎ ꯄꯤꯕꯅꯦ ꯃꯣꯏꯗꯤ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯦꯛꯀꯞꯀꯤ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯒꯗꯤ ꯍꯥꯞꯀꯅꯤ ꯆꯥꯔꯖꯔ ꯅꯨꯡꯖꯔ ꯑꯗꯒꯤ ꯀꯥꯎꯗ ꯑꯗ ꯅꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯥꯝꯅ ꯃꯤꯅꯤꯠ 10 ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯅꯤ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯁꯤꯝ ꯂꯩꯔꯦ ꯑꯗꯣ ꯕꯦꯕꯤ ꯃꯤꯡꯁꯤ ꯃꯌꯥꯝꯗ ꯗ꯭ꯔꯣꯞ ꯇꯧꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯃꯦꯟꯗ ꯗ꯭ꯔꯣꯞ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯈꯜꯂꯒ ꯂꯛꯀꯤ ꯋꯤꯅꯔ ꯄꯤꯊꯣꯛ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯅ ꯕꯦꯕꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅꯗꯤ 2-3ꯗꯤ ꯈꯜꯂꯦ ꯅꯨꯄꯥꯒꯤꯁꯨ ꯈꯜꯂꯤ ꯅꯨꯄꯤꯒꯤꯁꯨ ꯈꯜꯂꯤ 5 ꯍꯥꯏꯔꯒꯦ ꯄꯨꯂꯞꯅ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯄꯨꯟꯁꯤꯜꯂꯒ 5 ꯍꯥꯏꯔꯒꯦ 5ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯟꯅꯕ ꯌꯥꯎꯔꯝꯃꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯕꯦꯕꯤ ꯃꯃꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯃꯩꯇꯩ ꯃꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯇꯤ ꯃꯩꯇꯩ ꯑꯣꯏꯅ ꯊꯣꯜꯂꯒꯦ ꯑꯗꯣ ꯆꯥꯟꯅꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯒ ꯆꯥꯟꯅꯕ ꯌꯥꯎꯔꯝꯃꯒꯗꯤ ꯃꯤꯡ ꯐꯖꯕ ꯆꯥꯟꯅꯗ꯭ꯔꯒꯁꯨ ꯃꯃꯤꯡ ꯐꯖꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯑꯁꯥꯡꯕꯗ ꯅꯠꯇꯕ ꯑꯇꯦꯟꯕꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯒ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯃꯃꯤꯡꯗꯨ ꯐꯖꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯛꯀꯤ ꯋꯤꯟꯅꯔꯁꯨ ꯇꯧꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒ
ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯣꯃꯦꯟꯗ ꯃꯃꯤꯡ ꯐꯖꯕ ꯂꯦꯇꯔ 5ꯗꯩꯅ 8 ꯐꯥꯎ ꯃꯅꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯁꯥꯡꯕꯗꯤ ꯃꯣꯏꯁꯤꯗꯗꯤ ꯄ꯭ꯔꯣꯅꯥꯎꯟꯁ ꯇꯧꯕꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯃꯤꯡ ꯑꯁꯥꯡꯕꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅ ꯑꯇꯦꯟꯕ ꯃꯤꯡꯗ ꯑꯣꯏꯅ ꯃꯩꯇꯩ ꯃꯃꯤꯡꯗ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯂꯛꯀꯤ ꯋꯤꯟꯅꯔꯁꯨ ꯑꯣꯏꯁꯦ ꯃꯌꯥꯝ okay thank you so much bye bye